Akasbani Imphal Moirangthem Ibehaibi Pau Pajari Hanbada Maruiba Pau Rashtrapati Mikhalda BJP ki Mirep Oidiba Draupadi Murmu Pung Kharagi Khongchutta ngasi numidang wairam Imphalda thunglaragani Imphal Jiribam Lambi National Highway Kuntrata Reki Tupul amasung Namdawnchang Khulgi Lonaba Paringda ngarang numidang pung 10 makhaida chingning khaibadagi lambi chathok chachinda apanba thokle Manipur da haukiba namit kharanida nauna COVID positive oibagi masing hengalakpaga loinana active case nipa sure amasung startup singu sagatpagi damak leibak asigi raja singi ranking gi ahum chuba edition gi phol lok thokle Rashtrapati Mikhalda BJP ki Mirep Oidiba Draupadi Murmu Pung Kharagi Khongchutta ngasi numidang wairam Imphalda thunglaragani mahakna Imphalda hek thunglabaga Hotel Imphal gi Shanghai Hall da MLA singa mifam pangthokani tungda Mukhyamantri gi Secretariat da Mukhyamantri Nongthombam Biren ga unagani numidang pung 9 da mahak Delhi gi damak Imphal thadokhigani Ningsing bayai Rashtrapati khananaba Mikhal tha asigi tarni pal pangthokani tha asigi kunmathoi da bot masing thiraba matong tha asigi kuntaruk da wasak lobagi thauram pangthokani Rashtrapati Mikhal gi damak BJP na luchingba NDA gi Mirep oina Draupadi Murmu amasung birodi oina Jaswant Sinabu Mirep oina thadokli Draupadi Murmuna ngarang Jharkhand gi konung ranchi da chatuna vote khongki mahakpu airport ta kendra gi tribal affairs mantri Arjun Munda amasung shiksha rajya mantri Annapurna Devina taramna okhi lakliba Mikhal asida mahakpu chawgatpinaba rajya gi MLA singa apunba mifam ama pangthokhi Imphal Jiribam Lambi National Highway Kuntrata Reki Tupul amasung Namdawnchang Khulgi Lonaba Paringda ngarang numidang pung 10 makhaida chingning khaibadagi lambi chathok chachinda apanba thokle aikhoigi none paumi agui kamin hai meter chanirom sangba mafam amada nung yauna chingning khairakpadagi lambi chatpa yadabani amaromda marangsingi thokdokta laikidaba migi masing haujik phawbada 93 sure mioi 13 thiba khangdana leiri Aikhoigi none paumina hai thokdok thokpham amasung ijai torel gi torban singda mi thibagi thabak hena kansille relief and disaster management gi mantri awangpong nimai mafam aduda leiduna thabak thoramsing yangsilli mantri na thokdok aduda laikhidraba miyoisingi imung manunga chu unakhi marak asida kendra gi mapan thoram amasung shiksha rajya mantri Dr. Rajkumar Ranjan Singana marangsingi thokdok thokham da chatuna hakthengna yengsingani Mantina Delhi dagi hek thunglabaga mafam aduda NDRF SDRF amadi mi kanbada saruk yariba singa unaduna wari sanagani Manipur da haukiba numit kharanida nauna COVID positive oibagi masing hengalakpaga loinana active case nipa sure haukiba pung 13 da mioi 9 nauna positive oiba thengnaki masi tharaga haujik phawda COVID positive oiba apunba masing lakh ama lising 38 jomsuna taruk sure Hairiba matam asida mioi naba phakhibaga loinana naba phaba apunba masing lakh ama lising 35 chama 38 sure naba phabagi sang chada marfudra nipan dasmik mari anini marak asida Manipur da ngarang phawda COVID vaccine dose lakh 9 lising 95 chama 53 kakre masigi manungda ahanba dose da lakh 35 lising 43 Samri marfudra taruk amasung anisuba dose da lakh 12 lising 94 kakre Haujik phawda precaution dose lakh ama lising 300 chanipan kun kakre ngasigi oina ayuk pung 13 phawda vaccine dose kun kakre tabiriba pawase Akasbani Imphal dagini start up singbu sagatpagi dama leibak asigi raja singi ranking gi ahum sobe edition gi pholong arang commerce amasung industry mantri Piyush Goyal na New Delhi da laukthokre Meghalaya na best performer gi mana phangle madugi matungda Gujarat amasung Karnataka ani suba amasung ahum suba tare masi Meghalaya gi oina amasung rajya dugi entrepreneur singi oina yamna chokthok changningai ni rajya dugi entrepreneur singbu khudong jaba pinabagi pandamda market driven enterprises program 2020 gi January da haudokhibani Meghalaya gi Mukhyamantri na Twitter da thagatpa warol da entrepreneur singbu thagatpa phongtokhi man hai rajya dugi naha oiriba sing amasung startup singbu sarkarna makhatana mateng pangkhigani Leibak asigi 13 suba Uparashtrapati Mikhal ki notification ngasi thokle mirep se pisin bagi aroiba matam tha asigi 18 ni Mikhal mathang tha ki 3 ta pangthokani Mikhal asida sangsad ki sabha anima ki punna sadasa 745 na bot thadagani haujik Uparashtrapati oiriba Venkaiah Naidu gi matam mathang tha ki 10 da loiragani
National Education Policy 2020 mapung phana chana hanabagidamag National Curriculum Framework semnabagidamag sarkarna tongan ba stakeholder singdagi online gi khothangda khanani-nanaba hairi Shiksha Mantralayan hai National Curriculum Framework semnabagidamag survey pangthoktuna data sing khomjilaga maduna syllabus textbook amasung atei polam singgi matangda sem sabda chauna kanhalagani hairoi oja principal mama mapa educationist amasung NGO singna lebak asigi lol kulumda da pangthokadoriba survey asida saruk yanabachu hairi Pradhan Mantri Narendra Modi ngarang Gujarat ki Gandhinagar da Digital India Week 2022 hodokre kumsi sahi ki Digital India ki hiramna catalyzing new India's tech haibasini Thauram da Pradhan Mantri na technology sijinnaba hengathanaba miyang ki punsi mahingda Laithok hanabagi service delivery streamline tongnaba multiple digital initiative su hodoki Sri Modi hai matam honglokpagi matung inna hana modern technology sijinnaba hiramtaba Bharatna ngasidi lam asida chauna khumang chauksille Kendra ki Selthom Mantri Nirmala Sitharaman hairi leibak asida sijinariba digital payment thoksilna malengi oina digital transaction gi chang chada nipurom oiri Twitter da thagatpa warol da Srimati Sitharaman Digital India initiative u thagatpa phongdokladuna hai Pradhan Mantri Narendra Modi gi lamjing makha da haukiba sahi Nepal da leibak asina digital banking amasung payment hengatnanaba honari Kendra ki Women and Child Development Mantri Smriti Zubin Irani hairi leibak asigi raija amasung Union Territory singda one stop center amasung Anganwadi center sing nauna lingkhatpa yauna nupi de hena sakti pinabagidamag Kendra Sarkarna pangba yaba mateng pangani Hyderabad da ngarang pangthokpa zonal conference amada wa ngangbada Mantri na hai anoba Anganwadi center amasung child care center sing hangdoknaba hotnabada Kendra na yariba makai mateng pangani mang hai machiyo Bachinchak sabagi matangda miyamna khangnarakpaga loinana tribal lamdam singda hairiba anoba center sing asi sanaba hotnari Bharat ta hauji COVID ki active case lakh ama hele hokiba pung kunmari da miyoi lising ani chama yankai hundoi nauna COVID positive oiba thengnakibaga loinana hauji active case lakh ama lising 300 sanipan humpumari sure hairiba matam asida miyoi lising 300 samapan yankai nipan naba phaki naba phabagi chang chada marhudra nipan dasmi manga ahumni miyoi kunmari nauna laikhide Bharat ta hauji phawbada COVID vaccine dose koti chama marhudra taret lakh Maurama pan hena kakre masigi manungda precaution dose koti mari lakh yankai taret ising marhudra hena yauri Consumer Affairs Mantralayan hairi hotel amasung restaurant singna sana thangnabagi bilda service charge haploidabani hiram asigi matangda consumer singi right manghandanaba amasung lalon etiki niyom kaidanaba Central Consumer Protection Authority na guideline ama thokre guideline adugi matung ina atoppa ming sijinaduna service charge lawroidabani Hotel natraga restaurant singna consumer singdagi namdana service charge lawba yade Mantraloi asina hairiba guideline sing asi kana kumbana thugairam labadi consumer singna National Consumer Helpline NIC ki 1915 natraga NIC ki mobile app ta wakalakpa yagani Pradhan Mantri Narendra Modi tha sigi tareta Varanasi da chatkani mahaki khongchat manungda Pradhan Mantri na lupa koti Lisingama sanipan henbagi tongan ba project kayagi jatra hongane masung sangagani masina Varanasi da infrastructure sengot sagat pada sauna mateng oiragani Sri Modi na International Cooperation and Convention Center Rudraksa chatuna National Education Policy chanhanaba Akhil Bharatiya Shiksha Samagam sangagani aroibada maruiba pau amo Rashtrapati Mikhalda BJP ki mire oiriba Draupadi Murmu pungkharagi khongchata ngasi numidang waram Imphal da thunglaragani Imphal Jiribam Lambi National Highway Contractor Rekitupul amasung Namdonjang Khulgi lonaba paringda ngarang numidang pung 10:30 da chingninghai lambi chatok chasinda apanba thokle Manipur da hokiba numit kharani da nongna COVID positive oibagi masing hengalakpa loinana active case ni mapan sure amasung startup singbu sagatpagi damak lebak asigi raija singi ranking gi ahum suba edition gi follow thokle pauloi jare